Moreda law and order ngangnaba leiriba police personnel singna masagi mathau mapung fana pangthokpa ngamnaba makoida ahenba power pigadabani natrabadi Cocomina akanba ihau saganaba sem saduna leirui haina coordinating committee on Manipur integrity Cocomi gi coordinator Jitendra Ningambana fongdorakli lampel pata leiba UCM gi office ta pangthokpa paugi mifam amada wafam asi fongdokladuna mahakna makhatana hai kuki narco terrorist singna kablakba nongmai maruna panbadagi moregi SDPO CH Anand Laikidabagi Tawong Cocomina akan mamongda condemn tawi amadi mahaki imung manungna thengnariba awabadasu sarugyari handak ikuidana Moreda illegal immigrant kya fagat kiba leire amadi mafam aduda illegal oina kulai paiba underground groove kaya ama leire haiba khanglabani mafam adu ngangnaba haukiba October gi tang 10 da Moreda changkiba Manipur Police Commando kya adu yobang ngamdana leiri illegal immigrants sing ngangnabagi damak Moreda chatpa matamda ngakpa yaroi amadi power piba yaroi haina order thoglibasi kananano Thong asi Manipur lengang natraga Government of India na tawgi yauna tawribra Moreda kanagumba illegal immigrant amatana control tawba yaroi more asi Manipur gi lamni Manipur da thogliba irang asida Manipuri hairaga belly gi maitei khak ubigano kuki kulai paiba singna Manipur thugaina ba khonarakliba asida atei lemhoriba furup singsu wakal khanbagi matam oire haina Jitendra Ningombana makhataki Marangsi akhoi DC Impal West ta khoi unahan mani SP yauna aduna maduda sanagi ba wa kanusingsi khoi resettlement taw matamda kari mathau tai kari sangani kari wali kari to haningi haibu ma singdu direct hakthina na khoi unahan bagi tanda do khoi ngarang lojobani adu lore kanda amuk makhoi gi district administrator mayamama superintendent of police jauna khoi mapum du sala kanda mayam ama si hainagi haibagi wafam mama yanaraba matungda akhoi amukhana resettlement tabu taradi kadai de tobadegi habagi wafam namang tharkanda han migi oina khoigi leim khong chingmangi duda leiba khoigi ex servicemen colony hani khangne mopom duda han bagi oina face ta maduda changna nabagi khoi warep longnare Paugi mifam aduda saru yakiba Cocomi Medical and Healthcare Committee ge coordinator YK Direna hai Cocomi Medical and Healthcare Committee na irang asida sohapan yawbasingda angamba mating pangtuna lakliba November tha asidagi hauraga committee asina tangkang naina irang asida pibam thina asogapan nanglaba imung puramba miyoi mangagi imung manungda makhoigi ana layeng loidriba fawba tha kudingi lupa lising manga piba hauragani Ahenba tangkaki oina khangalaba miyoi manga adude waiton makhalaikai dagi Taurem Pilot Sinamaya Lekai degi Huyam Pilam Meitei Kalching Makha Lekai degi Mayang Lambam Siam Sundar Kairak Mamang Lekai degi Samurai Latpam Satyam Amadi Ngangkalawai Awang Lekai degi Laichombam Manosni Sanfam asi Cocomi Corpus Phanda Lebak Miyam na mating panglakba sanfam adudagi Pigadabani Makatanasu Cocomina angam mating pangani hainasu mahana makataki Ujik leiriba situation sida khara hena injure or show aba hoji treatment toriba mioi kharada Cocomi gi maikai degi family pura ba haibatai yum palaba imung manung masa masu aikoi sinpham si imung manung puraga leramba government gi service ti tawdaba aduga imung manung hujikti sokpuna maram markanda awase thing phangiba imung aikoi mioi manga han bagi oina fast page gi oina Cocomi na khangkat charakanda ekoi November thadagi horaga maki hujik under treatment chathariba ekoi hujik phawgi makhata na treatment chatharingai gi perosida manung sida ekoi na tha khudingi mokoida initiative na koi angamba yamda bati da na koi tha khudingi imung amada mioi adugi imung duda ekoi lupa lising manga ekoi family mom da pirni